ꯂꯥꯡꯉꯛ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯠ ꯋꯥꯏꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯃꯁꯤꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯊꯣꯏꯅꯨꯅ "ꯂꯩꯁꯦ ꯍꯦꯛꯇꯣꯛꯄ ꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯂꯥꯏꯗ ꯀꯠꯅꯕ ꯍꯥꯏꯗꯨꯅꯗꯤ ꯊꯥꯔꯤꯕꯅꯦꯕ. ꯑꯁ ꯑꯃꯠꯇ ꯍꯦꯛꯇꯠꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯃꯅꯥꯁꯤ ꯀꯠꯄꯗꯤ ꯌꯥꯗꯕ ꯖꯥꯠꯂꯅꯦ? ꯏꯁꯣꯔꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯗꯤ ꯐꯒꯗꯕꯅꯤ. ꯍꯣꯏꯗ, ꯃꯅꯥꯁꯤ ꯍꯦꯛꯂꯒ ꯍꯦꯛꯇ ꯀꯠꯄ ꯍꯥꯏꯗꯨꯅꯤ, ꯀꯩꯗꯧꯋꯦꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯍꯦꯛꯂꯒ ꯋꯥꯏꯁꯤꯠ ꯅꯥꯟꯅ ꯇꯩꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ "ꯑꯁ ꯍꯩꯔꯨꯛ ꯑꯣꯏꯅꯕ ꯍꯩꯅꯧꯔ ꯀꯔꯤꯅꯣꯃꯇꯪ ꯀꯦꯜꯂꯛꯑꯗꯤ ꯐꯒꯗꯕꯅꯦꯕ. ꯑꯃꯠꯇ ꯍꯦꯛ ꯀꯦꯜꯂꯛꯇꯦ ꯇꯧꯔꯤꯕꯁꯦ. ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯊꯣꯛꯂꯛꯄꯗ ꯀꯦꯜꯂꯝꯕꯁꯨ ꯌꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨ ꯂꯝꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯄꯗꯁꯨ ꯍꯩ ꯑꯃꯠꯇ ꯀꯦꯜꯂꯝꯗ꯭ꯔꯦ꯫ "ꯅꯨꯡꯁꯤꯠꯀ ꯑꯃꯠꯇ ꯍꯦꯛ ꯁꯤꯠꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯑꯝꯇ ꯍꯦꯛ ꯀꯦꯜꯂꯝꯗꯦꯕ. ꯍꯦꯛꯂꯒ ꯀꯠꯄꯁꯨ ꯄꯥꯝꯃꯨꯏꯅꯦ ꯇꯧꯔꯤꯁꯦ. ꯍꯣꯏꯗ, ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯩꯔꯨꯛ ꯍꯥꯞꯇꯕꯗꯤ ꯀꯩꯁꯨ ꯁꯥꯔꯣꯏꯗ ꯂꯥꯏꯅ, ꯁꯥꯎꯔꯣꯏꯕ ꯀꯩꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯃꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯌꯨꯛꯀꯤ ꯑꯆꯥ ꯑꯊꯛ ꯑꯇꯩ ꯀꯔꯤꯝꯇ ꯄꯤꯖꯕ ꯇꯧꯗꯦ ꯅꯣꯡꯃꯇ ꯆꯕꯣꯟ ꯄꯤꯊꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯆꯥꯗ ꯉꯥꯡꯕ ꯁꯥꯔꯒ ꯑꯇꯩꯁꯤꯡꯁꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯅꯥꯛꯆꯦꯞ ꯌꯩꯔꯒ ꯉꯥꯡꯂꯛꯏ꯫ "ꯍꯣ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯥ ꯅꯣꯏꯕꯣ? ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ? ꯆꯥꯛꯁꯦ ꯁꯧꯔꯛꯀꯗꯧꯔꯦ. ꯆꯥꯛꯄꯣꯟꯁꯦ ꯁꯥꯔꯤꯉꯩꯗ ꯊꯛꯍꯧꯅꯕ ꯊꯣꯛꯂꯛꯑꯣꯅꯦ. ꯅꯃꯥꯟꯅꯕꯗꯤ ꯉꯁꯥꯏꯗ ꯍꯧꯒꯠꯇꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦꯅꯦ ꯅꯣꯏꯕꯣ. ꯅꯣꯏꯅ ꯇꯨꯝꯂꯤꯉꯩꯗꯅꯦ ꯃꯤꯗꯤ ꯑꯂꯨ ꯆꯔꯥ ꯑꯃ ꯇꯥꯟꯕ ꯂꯣꯏꯅꯈ꯭ꯔꯦ. ꯍꯧꯒꯠꯂꯛꯑꯣꯀꯣ." ꯃꯆꯥꯁꯤꯡꯅ ꯉꯥꯡꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯂꯞ ꯆꯨꯞꯁꯤꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯩ ꯃꯍꯩ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯏꯐꯕ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯕ ꯃꯇꯨꯡ ꯃꯅꯤꯡꯒꯤ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ "ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ, ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯦꯟꯕꯤꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯃꯥ, ꯏꯁꯤꯡ ꯂꯨꯝꯕꯁꯤꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯋꯥꯅꯤ? ꯊꯣꯏꯅ ꯏꯪꯗꯕꯅꯤ. ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯀꯣꯛ ꯂꯥꯛꯈꯠꯂꯒꯅꯦ ꯆꯨꯝ ꯆꯥꯏꯊꯧ. ꯏꯁꯤꯡ ꯂꯨꯝꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯔꯤꯕ ꯃꯇꯝꯗꯣ ꯏꯁꯤꯡ ꯊꯤꯔꯨꯔꯕꯗꯤ ꯆꯔꯥ ꯑꯃ ꯊꯣꯡꯕꯗꯤ ꯀꯣꯟꯅꯅꯤ. ꯃꯇꯝꯗꯁꯨ ꯅꯠꯇꯦ, ꯃꯗꯨꯗ ꯆꯪꯂꯤꯕꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯗꯨꯅ ꯇꯣꯛꯂꯅꯤ. ꯀꯩ ꯀꯥꯟꯅꯒꯦ? ꯏꯁꯤꯡ ꯃꯄꯨꯜ ꯑꯃꯇꯪ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯕꯗꯤ ꯁꯦꯔꯦꯛ ꯃꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯠꯇꯣꯔꯤꯕꯅꯤ. ꯄꯣꯠ ꯆꯩꯒꯤ ꯄꯥꯝꯃꯨ ꯌꯥꯊꯪ ꯀꯩꯁꯨ ꯈꯪꯗꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯃꯦ. ꯃꯥꯡꯍꯜꯂꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯣꯏ ꯃꯄꯥꯅ ꯁꯥꯕ ꯍꯩꯕꯤꯕ꯭ꯔꯣ? ꯑꯁ ꯇꯜꯂꯦꯕꯣ ꯅꯨꯄꯤ ꯅꯪꯁꯦ. ꯑꯔꯤꯛꯄꯒꯤ ꯃꯔꯤꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ. ꯌꯥꯝꯅ ꯍꯦꯟꯖꯤꯟꯕꯅꯁꯨ ꯅꯨꯡꯁꯤꯔꯛꯇꯦꯀꯣ." "ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯠꯇꯕ꯭ꯔꯣ? ꯑꯩ ꯈꯛꯀꯤꯔꯕ? ꯑꯩ ꯈꯛꯇꯪꯒꯤꯔꯕ?" "ꯍꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ. ꯌꯥꯔꯦ ꯌꯥꯔꯦ. ꯃꯇꯝꯁꯦ ꯀꯌꯥꯝ ꯃꯥꯡꯍꯜꯂꯤꯅꯣ ꯌꯦꯡꯉꯨꯕꯁꯦ. ꯑꯗꯣ ꯃꯄꯥ, ꯅꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯗ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯌꯨꯀꯣ." "ꯑꯁ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗ ꯈꯛꯇꯅꯤ ꯑꯗꯨꯝ ꯆꯥꯔꯝꯃꯤꯁꯦ. ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯗꯦꯅꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯅꯪꯅ ꯄꯣꯠꯁꯦ ꯄꯪꯂꯧꯗ ꯂꯧꯁꯤꯟꯕꯗꯨꯅ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯪꯗꯦ." "ꯑꯦ, ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ. ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯅꯒꯗꯧꯅꯤꯀꯣ. ꯄꯪꯒꯅꯨ. ꯁꯤꯗ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯅꯠꯇꯅꯅꯦ ꯅꯨꯃꯤꯠ 2-3 ꯆꯥꯛ ꯊꯣꯡꯂꯣꯏꯗꯣꯔꯤꯅꯤ. ꯑꯩꯁꯨ ꯆꯥꯔꯅꯤ, ꯏꯆꯥꯁꯤꯡꯁꯨ ꯆꯥꯍꯧꯔꯅꯤ, ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯍꯧꯔꯗꯣꯏꯅꯤ. ꯑꯗꯨꯁꯨ ꯉꯥ ꯊꯣꯡꯕꯗꯣ. ꯑꯁ ꯍꯧꯖꯤꯛꯇꯪ ꯆꯥꯅꯤꯡꯉꯤꯗ." ꯌꯥꯏꯐꯕ ꯃꯥꯒꯤ ꯌꯨꯝꯗ ꯇꯧꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯡꯉꯛꯀꯗꯕ ꯏꯁꯧꯗꯨ ꯈꯪꯕꯅ ꯃꯥꯅ ꯌꯥꯗꯕ ꯉꯥꯡꯅꯔꯒꯦ ꯈꯜꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯅꯨ ꯁꯨꯃꯥꯡ ꯃꯁꯤ ꯑꯃꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯐꯤ ꯁꯨꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯀꯨ ꯇꯣꯃꯥꯜ ꯑꯗꯨ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯐꯝꯗ꯭ꯔꯤꯉꯩꯗ ꯄꯣꯂꯥꯡꯈꯣꯛꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯝꯃꯨ." "ꯍꯣꯏ ꯍꯣꯏ." ꯇꯣꯃꯥꯠ ꯃꯆꯤꯟꯗ ꯁꯨꯝ ꯅꯥꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯅ ꯁꯣꯟꯖꯔꯤ꯫ ꯃꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯐꯝꯈ꯭ꯔꯅꯤꯅ ꯄꯥꯈꯣꯜ ꯁꯤꯔꯤꯕꯅꯦꯕ. ꯍꯦꯛꯇ ꯐꯝꯕ ꯍꯦꯛ ꯐꯪꯍꯟꯗꯦꯗ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯄꯣꯂꯥꯡꯈꯣꯛꯇꯨ ꯁꯦꯝꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩꯁꯨ
ꯃꯈꯨꯠꯇ ꯃꯣꯔꯥ ꯑꯃꯒ ꯁꯝꯆꯦꯠ ꯑꯃꯒ ꯄꯥꯏꯗꯅ ꯏꯁꯩ ꯉꯪꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯪꯈꯣꯜꯗꯣ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ, ꯅꯠꯇꯦ, ꯍꯪꯒꯥꯝꯗꯣ ꯃꯟꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕ꯫ ꯑꯩꯁꯦ ꯐꯤ ꯁꯨꯕ ꯂꯣꯏꯗꯧꯔꯦ, ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛ ꯊꯥꯒꯠꯄ ꯌꯥꯅꯅꯕ ꯃꯣꯔꯥꯗꯨꯁꯨ ꯄꯨꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯩꯅ ꯄꯨꯁꯤꯟꯕꯗ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯅꯔꯅꯦꯕ꯫ ꯏꯕꯦꯜꯂꯩ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯆꯔꯛꯄꯗꯨ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯝꯁꯦ ꯍꯥꯠꯀꯦ ꯈꯟꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯗꯕꯤ ꯂꯩꯔꯨꯕꯒꯅꯦ ꯌꯥꯕ ꯅꯠꯇꯦ꯫ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤ ꯊꯕꯛ ꯄꯤꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕꯗꯤ ꯍꯣꯠꯅꯔꯤꯕꯅꯦꯕ꯫ ꯏꯕꯦꯜꯂꯩ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯁꯤꯅ ꯊꯣꯛꯅ ꯑꯃꯨꯛ ꯃꯃꯧꯗ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯒ ꯂꯩꯌꯨꯅꯦ, ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯣꯏꯅꯦ꯫ ꯑꯁ ꯏꯃꯥ, ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯤꯕꯁꯦ ꯄꯣꯊꯥꯔꯤꯕꯅꯤ, ꯑꯇꯩ ꯃꯇꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯉꯝꯗꯧꯔꯤꯒꯦ? ꯏꯕꯦꯜꯂꯩ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯍꯪꯒꯥꯝꯗꯨ ꯃꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯕꯅ ꯌꯥꯏꯐꯕ ꯍꯣꯏꯒꯤ ꯃꯔꯨꯞꯀꯤ ꯆꯥꯛ ꯆꯥꯅꯕꯗꯨ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ꯫ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯩꯗꯨꯅ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯊꯝꯕꯗꯨꯗ ꯊꯣꯏꯅꯨ ꯋꯥꯒꯗꯕ ꯇꯧꯒꯗꯕꯁꯤꯡꯗꯨꯒꯤ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯔꯛꯄꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯀꯣꯟꯅꯗꯣꯏꯔ ꯀꯣꯟꯅꯔꯣꯏꯗꯣꯏꯔ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯇꯥꯁꯤꯟꯕ ꯊꯣꯛꯂꯛꯄꯗ ꯍꯋꯥꯏ ꯊꯔꯥꯛ ꯈꯨꯖꯣꯞ ꯑꯃ ꯄꯨꯁꯤꯜꯂꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ꯫ ꯋꯥꯏ ꯇꯩꯕ ꯊꯣꯛꯂꯛꯄꯗꯁꯨ ꯑꯂꯨ, ꯈꯥꯃꯦꯟ, ꯀꯣꯕꯤꯅꯆꯤꯡꯕ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯄꯦꯟꯗ꯭ꯔꯗꯨꯅ ꯗꯨꯞ ꯊꯥꯕ ꯊꯣꯛꯂꯛꯄꯗ ꯍꯌꯦꯡ ꯂꯐꯨ ꯏꯔꯣꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯤꯡꯂꯤꯕ ꯃꯪꯒꯜꯗꯨ ꯈꯔ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯛꯅ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯇꯨꯅ ꯏꯟꯁꯥꯡꯁꯤꯡꯗꯨ ꯁꯦꯝꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨꯅ "ꯍꯩꯃꯥ, ꯑꯩꯁꯦ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯑꯃꯨꯛ ꯀꯥꯎꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯐꯛ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤꯉꯩ ꯃꯂꯥ ꯑꯃꯗꯤ ꯂꯩꯃ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯆꯦ, ꯄꯣꯠꯁꯤꯡꯁꯤ ꯃꯌꯦꯡ ꯇꯥꯔꯝꯗ꯭ꯔꯣ? ꯑꯇꯩ ꯇꯣꯛꯈ꯭ꯔꯣ, ꯉꯁꯥꯏ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯈꯤꯕ ꯈꯥꯃꯦꯟꯗꯨꯕꯨ 15 ꯁꯨꯕꯅꯤꯗ꯫ ꯃꯥꯅꯤ, 15ꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯇꯩꯗꯤ?" ꯂꯩꯃꯅ "ꯈꯪꯗ꯭ꯔꯦꯗ ꯃꯥꯂꯥ, ꯅꯣꯏ ꯇꯥꯗꯅꯗꯤ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕꯅꯤ, ꯑꯃꯁꯤꯅꯅꯦ ꯁꯣꯏꯗꯅ ꯍꯥꯏꯗꯠꯂꯝꯃꯅꯤ." "ꯑꯁ, ꯁꯤꯗꯤ ꯍꯦꯟꯃꯜꯂꯦꯗ ꯏꯆꯦ, ꯑꯃꯅꯤꯗ ꯑꯣꯏꯔꯗꯤ ꯐꯩ, ꯁꯤꯗꯤ 6ꯂ 7ꯂ ꯈꯛꯇ ꯉꯥꯏꯔꯦ꯫ ꯀꯅꯥꯅ ꯆꯥꯔꯒ ꯀꯅꯥꯅ ꯌꯦꯡꯗꯣꯔꯤꯒꯦ ꯃꯁꯤꯗꯤ? ꯑꯁ, ꯑꯩ ꯇꯧꯒꯦꯁꯦ." "ꯌꯥꯔꯦꯁꯦ, ꯃꯣꯏꯅ ꯆꯣꯞꯄꯅꯤ, ꯑꯩꯈꯣꯏꯅ ꯁꯤ ꯈꯔ ꯈꯛꯁꯤꯗ ꯆꯣꯞꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯀꯔꯤꯝ ꯍꯥꯏꯔꯨꯅꯨꯀꯣ, ꯑꯩ ꯏꯀꯥꯏꯕ ꯄꯤꯒꯦ ꯌꯦꯡꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯔꯣ ꯑꯃ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯄꯨꯔꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯂꯥꯅ "ꯏꯆꯦ, ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯣꯏꯅ ꯇꯧꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯅ "ꯏꯆꯦ ꯊꯣꯏꯅꯨ, ꯈꯥꯃꯦꯟꯁꯦ ꯃꯣꯏ ꯃꯄꯥꯍꯣꯏꯅ ꯄꯨꯈꯤꯕꯗꯗꯤ 15 ꯁꯨꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯁꯦꯝꯕꯗꯗꯤ 6-8ꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯄꯥꯍꯣꯏꯅ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯔꯒ ꯄꯨꯕ꯭ꯔꯥ ꯈꯪꯗꯦ, 10 ꯍꯦꯟꯅ ꯆꯦꯟꯅꯔꯦ꯫ ꯈꯥꯃꯦꯟꯗ ꯅꯠꯇꯦ, ꯑꯇꯩ ꯄꯣꯠꯁꯤꯡꯁꯤꯁꯨ ꯑꯅꯝꯕꯅ ꯃꯁꯤꯡ ꯍꯟꯊꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯥꯃꯦꯟꯁꯦ ꯍꯦꯛꯂꯛꯄꯅꯤ꯫ ꯆꯣꯡꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯐꯤꯁꯤꯅ ꯆꯦꯠꯅꯅꯦ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯌꯥꯝ ꯆꯣꯡꯊꯣꯛꯀꯟꯕ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯈꯥꯃꯦꯟꯁꯦ, ꯉꯔꯥꯡꯁꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤ." ꯊꯋꯥꯟꯅ "ꯀꯔꯤꯅꯣꯗ, ꯑꯩꯈꯣꯏꯅ ꯏꯇꯥꯎꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯐꯥꯎꯕꯗꯤ ꯈꯥꯃꯦꯟꯗꯣ ꯑꯗꯨꯝ ꯌꯥꯝ ꯍꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯣꯠꯁꯤꯡꯁꯤꯕꯨ ꯍꯩꯗꯣꯛꯂꯒ ꯂꯥꯛꯀꯗ꯭ꯔꯣ?" ꯃꯂꯥꯅ "ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯦ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯎꯆꯤ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯦ, ꯎꯆꯤꯅ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ." ꯊꯣꯏꯅꯨꯅ "ꯍꯦꯔꯥ, ꯎꯆꯤ ꯀꯥꯏꯅ ꯌꯥꯝ ꯃꯣꯠꯄ ꯏꯃꯨꯡꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯕ ꯇꯧꯃꯟꯗꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯝꯇ ꯎꯖꯒꯦ ꯐꯪꯂꯣꯏ, ꯆꯪꯂꯒ ꯌꯦꯡꯉꯨꯁꯣ." ꯃꯂꯥꯅ "ꯍꯩꯃꯥ ꯏꯆꯦ, ꯀꯅꯥꯅ ꯈꯪꯅꯤ, ꯉꯔꯥꯡ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯎꯆꯤ ꯆꯪꯉꯛꯄ ꯑꯣꯏꯔꯝꯕꯁꯨ꯫ ꯎꯆꯤ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯀꯔꯝꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯣ?" "ꯍꯣꯏꯅꯦ, ꯆꯪꯉꯝꯕꯁꯨ ꯌꯥꯏꯌꯦ, ꯆꯪꯉꯝꯃꯅꯤ, ꯑꯩ ꯊꯥꯖꯩꯌꯦꯕ." ꯃꯂꯥꯅ "ꯑꯗꯨꯅꯤ, ꯑꯄꯤꯛꯄ ꯎꯆꯤꯒꯗꯤ ꯑꯣꯏꯔꯝꯃꯣꯏꯕꯣ, ꯃꯤ ꯑꯃꯒ ꯆꯥꯎꯕ ꯃꯥꯟꯅꯔꯝꯗꯣꯏ ꯃꯥꯜꯂꯤ ꯏꯆꯦ ꯎꯆꯤꯗꯣ." "ꯍꯣꯏ, ꯃꯥꯟꯅꯕꯅꯤ, ꯃꯤ ꯑꯃꯒ ꯆꯥꯎꯕ ꯃꯥꯟꯅꯕꯅꯤ ꯃꯣꯏꯒꯤ ꯎꯆꯤꯗꯣ꯫
ꯑꯁꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯅꯔꯤꯕꯅꯤ ꯊꯣꯏꯅꯨꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯅꯥ ꯃꯁꯤꯡ ꯂꯧꯁꯤꯟꯕꯗ ꯅꯠꯇꯅ ꯁꯤꯔꯤ ꯁꯤꯔꯤ ꯃꯌꯥꯝ ꯆꯥꯅꯕ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯀꯣꯟ ꯑꯃꯅꯤ ꯄꯨꯊꯣꯛꯔꯒ ꯈꯖꯤꯛ ꯈꯖꯤꯛ ꯀꯣꯠꯄꯗ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ꯫ ꯑꯈꯪꯕ ꯈꯔ ꯈꯪꯗꯕ ꯈꯔ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯅꯕꯣꯏ ꯀꯣꯟꯅꯗꯕꯣꯏ ꯆꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯧꯁꯤꯜꯍꯧꯕ ꯃꯌꯥꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯅꯗ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯍꯦꯛ ꯆꯥꯅꯕ ꯂꯦꯝꯗꯨꯅ ꯈꯥꯛꯆꯤꯜꯂꯤ꯫ ꯊꯣꯏꯅꯨꯅ ꯁꯤꯁꯤ ꯁꯠ ꯆꯥꯁꯤꯜꯂꯨ, ꯅꯄꯥꯗꯣ ꯑꯃꯨꯛ ꯆꯪꯉꯛꯑꯗꯤ ꯉꯥꯡꯉꯅꯤ, ꯆꯥꯕ ꯐꯪꯖꯗꯕ ꯃꯤꯁꯤꯡꯗꯤꯅꯦ ꯁꯤ ꯐꯥꯎꯕ ꯆꯥꯖꯒꯦ ꯐꯪꯕ ꯅꯠꯇꯦ꯫ ꯅꯄꯥ ꯍꯣꯏꯒꯤꯗꯤ ꯑꯂꯨ ꯃꯉꯥꯟꯁꯤꯜꯂꯒꯅꯦ ꯍꯦꯛꯇ ꯄꯤꯖꯈ꯭ꯔꯗꯣꯏꯅꯤ꯫ ꯕꯦꯝꯆꯥꯅ ꯏꯃꯥ ꯉꯥ ꯊꯣꯡꯕꯁꯦ ꯅꯝꯊꯤꯌꯦ, ꯍꯦ ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯕꯨ ꯆꯥꯁꯤꯜꯂꯨ ꯃꯅꯝꯒ ꯅꯝꯃꯨꯅꯨ꯫ ꯑꯁꯨꯝꯅ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯆꯥꯁꯤꯡꯗꯨ ꯃꯁꯥ ꯑꯃꯠꯇ ꯐꯔꯝꯗꯦ꯫ ꯆꯤꯕꯦꯠ ꯆꯤꯕꯦꯠ ꯅꯥꯕꯗ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯆꯠꯂꯝꯃꯤ꯫ ꯌꯥꯏꯐꯕꯅ ꯃꯃꯥ ꯅꯆꯥꯁꯤꯡꯁꯦ ꯃꯁꯥ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ, ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯃꯨꯛ ꯅꯥꯔꯛꯄꯗ ꯆꯕꯨꯟ ꯆꯕꯨꯟ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯑꯣꯏꯔꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯈꯔ ꯈꯤꯠ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯇꯩꯁꯨ ꯅꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯥ ꯈꯔ ꯁꯣꯟꯕꯩꯅꯤ ꯀꯩꯅꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯊꯣꯏꯅꯨꯅ ꯉꯝꯅꯕꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯁꯦꯜꯁꯨ ꯆꯠꯍꯟꯅꯤꯡꯗꯦ, ꯑꯔꯦꯝ ꯑꯄꯥꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ, ꯃꯆꯥꯁꯤꯡꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯊꯣꯏꯅꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯩꯕꯨ ꯅꯍꯥꯟ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯍꯥꯞꯄꯤꯔꯛꯄ ꯉꯥ ꯊꯣꯡꯕꯗꯣ ꯃꯥꯡꯍꯜꯂꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯏꯇꯣꯝꯇ ꯆꯥꯕꯁꯨ ꯉꯝꯂꯣꯏ꯫ ꯍꯣꯏꯗ ꯏꯆꯥꯁꯤꯡꯁꯦ ꯅꯥꯔꯤꯕꯅꯤꯅ ꯃꯄꯥꯅ ꯁꯨꯝ ꯁꯪꯗ ꯂꯩꯔꯅꯤ, ꯏꯇꯣꯝꯇ ꯃꯇꯨꯝ ꯃꯇꯨꯝ ꯈꯜꯂꯒ ꯆꯥꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯤꯡ ꯃꯌꯥꯝ ꯊꯝꯂꯤꯕꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕꯗꯨꯗꯒꯤ ꯉꯥ ꯊꯣꯡꯕ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯝ ꯅꯝꯃꯤ꯫ ꯀꯩꯅꯣ ꯂꯩꯕꯥꯛ ꯃꯈꯥꯁꯤ ꯊꯝꯂꯤꯕꯅꯤꯅꯦ ꯄꯨꯝꯗꯅꯕ ꯍꯥꯏꯗꯅ, ꯄꯨꯝꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯁꯤꯗꯤ, ꯀꯩꯗꯧꯋꯦꯒꯦ ꯄꯨꯛ ꯃꯅꯨꯡ ꯌꯧꯈ꯭ꯔꯒ ꯆꯞ ꯃꯥꯟꯅꯔꯨꯗꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯈꯜꯂꯒ ꯆꯥꯏ꯫ ꯏꯟꯁꯥꯡꯗꯨ ꯀꯔꯤꯒꯨꯝꯕ ꯍꯨꯏ ꯍꯧꯗꯣꯡꯅ ꯊꯥꯔꯕꯁꯨ ꯆꯥꯒꯅꯤ ꯊꯥꯖꯗꯦ, ꯀꯣꯡꯒꯣꯜꯒꯁꯨ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯔꯕꯅꯤ꯫ ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯅꯤꯡ ꯊꯨꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯍꯟꯗꯣꯛꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯌꯥꯏꯐꯕ ꯆꯪꯉꯛꯇꯨꯅ ꯃꯃꯥ ꯀꯔꯤꯅꯣ, ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯀꯩꯁꯨ ꯆꯥꯗꯦꯌꯦ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯩꯅꯤ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯆꯥꯕ ꯇꯨꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯃꯛꯀꯦ, ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨꯅꯦ, ꯊꯕꯛ ꯁꯨꯝ ꯇꯧꯔꯒ ꯂꯩ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯒꯗꯣ ꯈꯔ ꯌꯥꯏꯔꯗꯤ ꯐꯗꯧꯅꯤ꯫ ꯃꯄꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯟꯕꯤꯔꯛꯑꯣ꯫ ꯌꯥꯏꯐꯕ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯀꯟꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯉꯥ ꯊꯣꯡꯕ ꯑꯄꯨꯝꯕ ꯃꯍꯤ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯦꯡꯀꯣꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯅꯝ ꯅꯝꯂꯨꯕꯗ ꯌꯥꯏꯐꯕ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯩ ꯃꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯍꯥ ꯄꯥꯝꯃꯨꯔꯤꯅꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯔꯕ ꯄꯨꯝꯂꯕ ꯏꯟꯁꯥꯡꯁꯦ ꯆꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯑꯄꯨꯝꯕ ꯆꯥ ꯌꯥꯝ ꯆꯥꯔꯒ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ? ꯍꯥ ꯅꯪ ꯍꯥꯏꯁꯤꯅꯤ ꯂꯩꯅꯥ ꯖꯥꯖꯥ ꯌꯥꯝ ꯅꯥꯔꯛꯈꯤꯗꯣꯔꯤ, ꯏꯆꯥꯁꯤꯡꯁꯤꯗꯁꯨ ꯁꯣꯏꯗꯅ ꯄꯤꯖꯔꯝꯒꯅꯤ, ꯑꯗꯨꯅꯅꯦ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯅꯥꯗꯅ ꯃꯁꯥꯒ ꯐꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯅꯪ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ꯫ ꯄꯤꯔꯣꯏꯗ ꯏꯁꯤꯡ ꯑꯝꯇ ꯍꯟꯗꯣꯛꯑꯣ, ꯅꯪꯅ ꯆꯥꯈꯤ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯑꯣ, ꯍꯌꯦꯡꯗꯒꯤ ꯆꯥꯔꯣꯏꯕ, ꯇꯥꯕ꯭ꯔ ꯃꯄꯥ? ꯑꯁ ꯆꯠꯈ꯭ꯔꯦꯕꯁꯦ, ꯑꯩꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕ ꯖꯥꯠꯅꯤ, ꯆꯥꯔꯣꯏꯒꯦꯗ ꯍꯌꯦꯡꯈꯩꯗꯤ꯫ ꯊꯣꯏꯅꯨ ꯃꯥꯅ ꯆꯥꯈꯤꯕ ꯄꯨꯝꯂꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅ ꯃꯁꯥꯗꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝꯅ, ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯏꯕꯦꯜꯂꯩ ꯃꯉꯣꯟꯗꯒꯤ ꯊꯣꯏꯅꯨꯅ ꯍꯦꯟꯅ ꯆꯣꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯅꯥꯔꯕꯁꯨ ꯁꯤꯕꯗꯤ ꯁꯨꯡꯁꯤ ꯁꯤꯗꯦ, ꯃꯥꯅ ꯑꯣꯏꯅ ꯃꯅꯦꯝ ꯁꯥꯗꯨꯅ ꯃꯌꯥꯝꯒꯤ ꯊꯕꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯆꯥꯁꯤꯡꯁꯨ ꯆꯥꯎꯔꯛꯂꯦ, ꯕꯦꯝꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯕꯦꯝꯆꯥꯅ ꯇꯥꯈꯣꯏꯃꯣ ꯑꯩ ꯆꯪꯉꯒꯦꯕ, ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦꯅ꯫ ꯇꯧꯔꯛꯑꯗꯧꯅꯤ, ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯛꯇ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ, ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯆꯪꯒꯦ ꯁꯤꯕꯨ ꯀꯩꯅꯣ? ꯍꯣ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯑꯩꯅ ꯁꯅꯥꯕꯨꯅꯣ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏꯁꯦ, ꯑꯎꯕ ꯃꯤꯅ ꯉꯥꯎꯔꯕ꯭ꯔꯅ ꯈꯜꯂꯝꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯆꯀ꯭ꯔꯤꯗꯅꯦ ꯑꯩꯁꯦ ꯃꯤꯅ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ, ꯍꯧꯖꯤꯛꯄꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯇꯝꯂꯕ? ꯑꯩꯁꯨ ꯅꯪꯒ ꯎꯅꯍꯧꯅꯕ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯁꯤꯅꯤ, ꯎꯄꯥꯏ ꯑꯃ ꯇꯧꯔꯒ, ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯎꯈ꯭ꯔꯗꯤ ꯑꯩ ꯁꯤꯔꯅꯤ꯫ ꯑꯇꯩ ꯂꯩꯔꯤ, ꯅꯍꯥꯟ ꯏꯅꯦꯝꯄꯣꯛꯇꯣ
ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯏꯆꯦ ꯂꯩꯔꯪꯒꯤ ꯆꯥꯛꯀꯧꯕꯗꯨꯗ ꯃꯤꯒꯤ ꯄꯨꯈꯝꯗ ꯏꯟꯁꯥꯡ ꯂꯦꯝꯃꯝꯕꯁꯤꯡꯗꯣ ꯈꯣꯝꯂꯒ ꯄꯨꯈꯤ ꯍꯥꯏꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ? ꯕꯦꯝꯆꯥ ꯈꯔꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯍꯧꯗꯣꯡ ꯄꯤꯖꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯃꯥꯅ ꯆꯥꯗꯣꯏꯔꯥꯅ ꯈꯜꯂꯨꯏꯅꯦ꯫ ꯈꯣꯏꯃꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯕꯦꯝꯆꯥ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯅꯠꯇꯦꯗ, ꯃꯤꯒꯤ ꯑꯔꯦꯝꯕꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯑꯗꯣ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯖꯔꯣ꯫ ꯆꯪꯉꯦꯀꯣ꯫ ꯕꯦꯝꯆꯥ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨ ꯅꯥꯍꯦꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛꯑꯃ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ? ꯑꯃꯨꯛ ꯅꯥꯍꯦꯔꯒ ꯂꯩꯔꯝꯃꯤꯁꯤꯁꯨ ꯑꯄꯨꯝ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕꯒꯤ ꯑꯣꯏꯔꯝꯅꯤꯕ꯫ ꯍꯥꯏ, ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯈꯤꯅꯨꯀꯣ, ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯅꯠꯇꯦꯅꯦ, ꯆꯥꯛꯀꯧꯕꯗꯨ ꯆꯠꯂꯒ ꯃꯤꯒꯤ ꯄꯨꯈꯝ ꯑꯁꯤ ꯂꯦꯝꯃꯝꯕ ꯉꯥ ꯊꯣꯡꯕ ꯃꯌꯥꯝꯗꯣ ꯈꯣꯝꯖꯤꯜꯂꯒ ꯌꯣꯝꯂꯒ ꯄꯨꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯈꯤꯇ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ, ꯏꯀꯥꯏꯕꯅ ꯁꯤꯔꯤ꯫ ꯃꯤꯁꯤꯡꯁꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯂꯩꯁꯨ ꯊꯣꯛꯂꯛꯂꯒ ꯃꯥꯁꯨ ꯕꯦꯝꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯉꯥꯡꯒꯅꯨ, ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯅꯃꯥꯁꯦ ꯑꯁꯨꯝꯅ ꯁꯣꯜꯂꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯄꯨꯝꯕ ꯆꯥꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ, ꯃꯥ ꯃꯁꯥꯃꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯕꯨ ꯀꯔꯝꯅ ꯂꯣꯠꯁꯤꯜꯂꯝꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕ ꯍꯌꯦꯡ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯀꯥꯡꯒ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯄꯨꯝꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯝꯊꯤꯕꯅ ꯃꯧꯒꯤ ꯀꯥ ꯌꯦꯡꯅꯤ ꯆꯪꯈꯤꯕꯁꯤꯡꯗꯣ ꯃꯅꯥꯇꯣꯟ ꯃꯦꯜꯂ ꯃꯦꯜꯂꯒ ꯊꯣꯛꯅꯔꯛꯄꯅꯤꯅꯦ꯫ ꯀꯩ ꯂꯩꯒꯦꯅ ꯊꯤꯔꯨꯕ ꯀꯥꯟꯗꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯄꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯍꯨꯟꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯣꯕꯒ ꯐꯥꯏꯕꯒ ꯇꯧꯗꯅ ꯅꯃꯥꯁꯦ ꯀꯌꯥꯝ ꯀꯟꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯑꯣꯏꯔꯔꯣꯏ, ꯁꯦꯝꯗꯣꯛꯅꯕ ꯑꯣꯏꯔꯔꯣꯏꯌꯦ, ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯕꯣꯛ, ꯏꯃꯥꯁꯦ ꯑꯕꯣꯛꯇꯒꯤ ꯍꯥꯟꯅ ꯆꯠꯂꯗꯧ ꯃꯥꯜꯂꯤ꯫ ꯊꯣꯏꯅꯨꯅ, ꯍꯩ ꯊꯣꯔꯥꯏ ꯃꯆꯥ, ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯥ? ꯅꯪ ꯄꯦꯜꯂꯗ꯭ꯔꯥꯕ? ꯕꯦꯝꯆꯥꯅ, ꯑꯣ, ꯍꯤꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯀꯩ ꯇꯧꯗꯣꯏꯅꯣ? ꯏꯃꯥꯅ ꯊꯨꯅ ꯆꯠꯂꯒꯦꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯨꯍꯣꯡꯕꯗꯒꯗꯤ ꯇꯧꯅꯨꯀꯣ, ꯑꯩ ꯏꯀꯥꯏꯀꯣ꯫ ꯏꯁ, ꯃꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯁꯛꯇꯥꯁꯤꯒ꯫ ꯍꯦꯔꯥ, ꯁꯛꯇꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯤꯀꯣ꯫ ꯑꯩ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯀꯥꯏꯔꯗꯤ ꯃꯄꯥꯟ ꯊꯣꯛꯎꯔꯅꯣ, ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯤꯗꯦ꯫ ꯏꯃꯥ, ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦꯝꯆꯥ ꯑꯃꯗꯤ ꯈꯣꯏꯃꯨ ꯎꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯕꯦꯝꯆꯥꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯤ ꯇꯛꯄꯗꯒꯤ ꯑꯅꯤꯗꯨ ꯆꯦꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦꯝꯆꯥ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤꯁꯤꯡ ꯇꯧꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯕꯦꯝꯆꯥꯕꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯣꯜꯂꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯨ ꯊꯣꯛꯂꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯃꯤꯇꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯦꯝꯃ, ꯅꯣꯏꯒꯤꯁꯦ ꯆꯤꯅꯤ ꯅꯞ ꯅꯞ ꯂꯥꯎꯕꯗꯨꯅ ꯇꯥꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨ ꯌꯥꯎꯔꯛꯄ꯭ꯔꯥ? ꯕꯦꯝꯆꯥ ꯃꯃꯥꯗ ꯃꯃꯤꯠꯇꯨꯅ ꯏꯪꯒꯤ ꯇꯧꯔꯒ ꯃꯤ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯥ, ꯏꯀꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ ꯍꯩ, ꯑꯩꯅ ꯆꯥꯅꯤꯡꯕꯩ ꯅꯠꯇꯦꯅꯦ, ꯄꯨꯅꯕꯅꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯅꯪꯅ ꯑꯩꯁꯦ ꯆꯣꯞꯄꯁꯨ ꯌꯥꯝ ꯇꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯌꯥꯔꯦ ꯆꯪꯉꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯅꯪꯅ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯑꯗꯨꯝ ꯇꯥꯍꯜꯂꯗꯧꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯁꯦ, ꯅꯥꯄꯤ ꯍꯣꯡꯂꯨꯔꯣꯏ ꯕꯦꯝꯃ꯫ ꯃꯦꯝꯆꯥ ꯊꯣꯏꯅꯨꯗ ꯃꯣꯟ ꯁꯤꯟꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣ ꯏꯆꯦ, ꯀꯕꯣꯛ ꯍꯥꯏꯕꯗꯣ ꯌꯥꯎꯖꯔꯛꯑꯦ꯫ ꯍꯣ, ꯐꯔꯦ, ꯌꯥꯎꯕ ꯌꯥꯎꯔꯗꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯀꯕꯣꯛꯇꯨꯅ ꯃꯔꯨꯅꯤꯗꯣ, ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯃꯤꯃꯥꯡꯁꯤꯗ ꯋꯥꯈꯜ ꯂꯥꯟꯅ ꯍꯦꯛ ꯈꯜꯍꯜꯂꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ, ꯑꯗꯣ ꯄꯣꯠꯁꯤꯡꯁꯤ ꯂꯥꯏꯅꯤꯡꯊꯧꯀꯥꯗ ꯊꯝꯂꯁꯤꯔꯥ? ꯍꯣꯏ, ꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯑꯣ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯂꯥꯏꯅꯤꯡꯊꯧꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯁꯣꯝꯗ ꯃꯍꯩ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯍꯜꯂꯒ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯊꯣꯏꯅꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯏꯕꯦꯂꯩꯅ꯫ ꯍꯩ ꯊꯣꯏꯅꯨ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯏꯕꯦꯝꯃ ꯍꯣꯏꯁꯦ ꯍꯜꯂꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯕꯦꯝꯆꯥ ꯇꯨꯃꯤꯟꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯏꯃꯥꯗꯣ ꯑꯕꯣꯛꯀꯤ ꯀꯥꯗ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ, ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯕꯦꯂꯩꯅ ꯀꯥꯗꯨ ꯆꯪꯗꯨ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡꯒꯤ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯐꯝꯂꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏ, ꯅꯪꯂꯔꯣꯏꯗ꯭ꯔꯥ? ꯅꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯤꯁꯤꯗꯁꯨ ꯍꯟꯈꯤꯁꯅꯨ,
ꯑꯁꯣꯝꯗꯅ ꯃꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯊꯤꯅꯍꯧꯔꯦ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯩ ꯅꯆꯤꯟꯒꯗꯣ ꯐꯖꯅ ꯄꯥꯏꯊꯣꯔꯛꯎ ꯀꯕꯣꯛꯀꯗꯣ ꯏꯄꯛ ꯄꯛꯑꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪ ꯑꯃꯅꯦ ꯕꯦꯝꯃ ꯑꯩ ꯇꯟ ꯇꯧꯔꯤꯍꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯃꯈꯛ ꯆꯥꯔꯝꯕꯅꯤ ꯃꯤ ꯃꯥꯡꯗ ꯑꯃꯨꯛ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯤꯔꯛꯀꯅꯨ ꯀꯣꯏꯃ ꯉꯥꯡꯉꯛꯑꯣꯏꯅꯦ ꯂꯥꯛꯑꯣ ꯃꯤ ꯉꯥꯏꯍꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯏꯕꯦꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ ꯕꯦꯝꯆꯥ ꯃꯃꯥ ꯆꯪꯂꯛꯂꯤꯕꯗꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯝꯆꯥ ꯍꯣꯏꯁꯨ ꯈꯔꯗꯤ ꯆꯤꯡꯅꯩ ꯀꯔꯤꯒꯤ ꯆꯤꯡꯅꯔꯣꯏ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯔꯦꯝꯕ ꯄꯥꯝꯕꯗ ꯊꯣꯏꯅꯨꯁꯤ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯧꯁꯦ ꯐꯨꯕꯤ ꯆꯩꯕꯤ ꯇꯧꯕꯤꯒꯅꯨꯀꯣ ꯃꯅꯦꯝ ꯑꯩꯅ ꯊꯨꯅ ꯂꯧꯕ ꯂꯥꯛꯂꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯣꯛꯑꯣꯀꯣ ꯑꯁꯣꯝꯅ ꯃꯦꯝꯆꯥ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯍꯥꯏ ꯕꯦꯝꯃ ꯅꯣꯏꯒꯤ ꯅꯅꯦꯝ ꯍꯣꯏꯗꯨꯕꯨ ꯀꯕꯣꯛꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯈꯛ ꯄꯨꯔꯛꯏꯁꯤꯕꯣ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯇꯣꯛꯀꯦꯗꯦ ꯏꯃꯥ ꯆꯣꯞꯄ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯀꯣ ꯆꯣꯞꯄ ꯍꯦꯟꯃꯜꯂꯁꯨ ꯏꯃꯥꯅ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯩ ꯀꯩꯅꯣ ꯅꯪꯅ ꯆꯣꯞꯄ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯥꯕꯁꯤꯁꯨ ꯆꯣꯞꯄ ꯀꯧꯕ꯭ꯔꯣ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯆꯣꯞꯄꯩꯅ ꯍꯥꯏꯔꯗ꯭ꯔꯣ ꯆꯣꯞꯇ꯭ꯔꯗꯤ ꯆꯥꯛꯀꯗꯣ ꯆꯥꯎꯔꯅꯨꯗꯅ ꯆꯣꯞꯇꯕꯤ ꯏꯃꯥ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯤ ꯂꯣꯏꯅ ꯆꯥꯅꯔꯤ ꯊꯛꯅꯔꯤ ꯉꯥꯛꯇꯅꯤ ꯀꯩꯒꯤ ꯆꯥꯛ ꯂꯥꯝꯕꯅꯣ ꯃꯌꯥꯝ ꯆꯥꯕꯗ ꯏꯃꯥꯁꯨ ꯆꯥꯕ ꯌꯥꯕ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯆꯤꯡꯒꯟꯕꯤ ꯅꯌꯨꯝꯗ ꯄꯥꯟꯗꯣꯔ ꯁꯤꯐꯥꯎ ꯍꯦꯛ ꯅꯆꯤꯟꯗꯣ ꯀꯟꯗꯨꯅ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯅꯦꯝꯒꯗꯣ ꯃꯁꯝ ꯐꯣꯏꯕ ꯉꯝꯗꯣꯔꯤꯅꯦ ꯅꯪ ꯉꯝꯗꯧꯔꯤꯑꯕ ꯑꯩꯈꯣꯏꯗꯤ ꯆꯣꯞꯄ ꯃꯤꯁꯦ ꯍꯩꯅꯖꯗꯦ ꯑꯗꯨꯅꯅꯦ ꯂꯥꯡꯖꯔꯤꯕ ꯏꯆꯧꯁꯦ ꯏꯅꯦꯝꯄꯣꯛꯇꯨꯗꯤ ꯏꯃꯥꯗꯧꯅ ꯆꯣꯞꯇꯤ 이스, 이군이 레이퍼 레이지 뭐와기 마이케이다게 미상상이네. 하이, 싸우는 욕락리보다 까나노 나띠는 꽃저 타라감부터 칼루냐. 강구 덕다 탱나봐 나와기 마이케이다 레비보다 두만들어. 사크라게로 혹sik막 나상악다 사크라게라봐. 아소피나 마이나니냐. 나마이도 호라부 빡라가 어운꽃 마야만 부르가 쌌다우리도. 야레세 잠다 통우키게 와칭강다가 레이리. ꯅꯪꯅꯅꯦ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯃꯥ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯕꯦꯝꯆꯥ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯝꯕꯥꯜꯅ ꯆꯥꯛꯇꯣ ꯈꯔ ꯍꯟꯊꯔꯒ ꯊꯣꯡꯉꯨ ꯏꯕꯦꯝꯃ ꯅꯣꯏ ꯅꯃꯥꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯔꯣꯏꯗꯕꯅꯤ ꯆꯥꯛꯇꯣ ꯀꯩꯒꯤꯅꯣ ꯄꯨꯄꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗꯒꯤ ꯀꯕꯣꯛ ꯃꯌꯥꯝ ꯑꯃ ꯌꯣꯝꯗꯨꯅꯅꯦ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁꯤꯅꯁꯨ ꯀꯕꯣꯛ ꯌꯥꯝ ꯄꯨꯔꯛꯇꯦꯅ ꯋꯥꯀꯠꯂꯝꯃꯤꯅꯤꯅꯦ ꯄꯠꯂ ꯄꯨꯝꯂ ꯐꯥꯎ ꯊꯝꯕꯗꯣ ꯀꯣꯟꯅꯔꯣꯏ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯌꯥꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯕꯗ ꯕꯦꯝꯆꯥꯅ ꯆꯥꯛ ꯊꯤꯔꯦ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯂꯛꯂꯕꯁꯨ ꯊꯣꯏꯅꯨꯃꯥꯗꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯍꯣꯏ ꯆꯥꯕ ꯍꯧꯕꯤꯔꯣ ꯑꯩ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯏ ꯍꯩ ꯃꯃꯥ ꯆꯥꯛ ꯊꯦꯡꯎꯔꯦꯅꯦꯍꯦ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯀꯕꯣꯛ ꯃꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯏꯔꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯕꯗ ꯉꯥꯏꯔꯦ ꯃꯃꯥ ꯑꯩꯕꯨ ꯊꯑꯣꯏꯗ꯭ꯔꯦ ꯃꯋꯥꯒꯤ ꯃꯤ ꯌꯥꯝ ꯀꯟꯈꯠꯂꯤ ꯃꯃꯥ ꯑꯩꯕꯨꯅ ꯊꯤꯅ ꯉꯥꯡꯕ ꯑꯩꯕꯨ ꯆꯣꯞꯄꯦꯌꯦ ꯑꯩꯁꯦ ꯑꯆꯣꯞꯄ ꯃꯤꯅꯦꯌꯦ ꯅꯠꯇꯦ ꯆꯥꯛ ꯂꯥꯝꯃꯁꯨ ꯀꯔꯤꯝꯇ ꯆꯥꯔꯅꯨ ꯍꯥꯏꯕ꯭ꯔꯕ ꯑꯩ ꯀꯩꯁꯨ ꯆꯥꯗꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯃꯤ ꯑꯩꯕꯨ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯄꯥ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯃꯤꯃꯥꯡꯗ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯑꯩꯁꯦ ꯊꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯊꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯁꯤꯔꯒ ꯅꯣꯏ ꯄꯦꯜꯍꯧꯔꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯈꯔ ꯊꯨꯅ ꯁꯤꯔꯒꯗꯤꯅꯦ ꯑꯩꯅ ꯁꯤꯖꯔꯒ ꯐꯔꯗꯧꯅꯦꯕ ꯑꯩꯗ ꯌꯥꯔꯦ ꯆꯣꯔꯣ ꯂꯣꯜꯂꯒ ꯂꯩꯔꯅꯨ ꯆꯥꯛ ꯏꯪꯉꯝꯃꯅꯤ ꯂꯥꯎꯀꯣ ꯇꯌꯥꯗ ꯁꯥꯔꯤꯕꯗꯣ ꯑꯗꯨ ꯎꯕꯗ ꯄꯦꯜꯂꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥ ꯉꯥ ꯊꯣꯡꯕ꯭ꯔꯣ ꯆꯥꯔꯣꯏ ꯀꯩꯅ ꯍꯥꯏꯗꯣꯏꯅꯤ ꯃꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯤꯅꯤ ꯇꯧꯕꯅꯤꯀꯣ ꯅꯣꯏꯅ ꯑꯩ ꯁꯤꯔꯒ ꯀꯞꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯤꯕꯅꯤꯀꯣ ꯆꯥꯅꯨꯔꯣ ꯍꯧꯖꯤꯛ ꯆꯥꯅꯨꯔꯣ ꯍꯥꯏꯕ ꯌꯥꯔꯦ ꯆꯥꯒꯅꯨ ꯀꯥꯏꯗꯦꯀꯣ ꯑꯩ ꯌꯥꯝ ꯉꯥꯡꯂꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯆꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨ ꯑꯃꯗꯤ ꯕꯦꯝꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯃꯕꯣꯛ ꯃꯄꯨ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯌꯥꯏꯐꯕꯅ ꯕꯦꯝꯆꯥꯒꯤ ꯑꯎꯟꯄꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯕꯦꯝꯆꯥꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯊꯣꯏꯅꯨꯅ ꯏꯕꯦꯝꯃ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯒꯤ ꯑꯣꯟꯅꯗꯧꯔꯤꯕꯅꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ
ꯆꯦꯛꯁꯤꯟꯅ ꯄꯥꯟꯒꯗꯕꯅꯤꯀꯣ ꯏꯃꯥ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯉꯁꯤꯗꯤ ꯈꯟꯅ ꯆꯩꯅꯕ ꯐꯅ ꯇꯧꯔꯕꯁꯨ ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯏꯃꯥ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯀꯅꯨꯁꯤ ꯏꯃꯥ ꯁꯤꯈꯤ ꯅꯥꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯎꯅꯗꯣꯏꯁꯤꯗꯤ ꯑꯗꯨꯅ ꯉꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕ ꯑꯔꯣꯏꯕꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯅꯪ ꯀꯥꯎꯗꯅ ꯆꯠꯂꯨꯀꯣ ꯍꯣꯏꯕ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨꯗꯗꯤ ꯏꯃꯥꯅ ꯃꯤꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯂꯦꯝꯂꯝꯕ ꯉꯥ ꯊꯣꯡꯕ ꯈꯨꯝꯖꯤꯟꯗꯨꯅ ꯌꯣꯝꯁꯤꯟꯕꯗꯣ ꯇꯧꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯅꯪ ꯃꯇꯥꯡꯁꯤꯗ ꯑꯗꯨ ꯄꯟꯗꯗꯤ ꯌꯥꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯕ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯅꯃꯥꯅꯦ ꯍꯥꯏꯕ ꯌꯥꯝ ꯏꯀꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯏꯃꯥ ꯅꯪꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯣ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏ ꯑꯩ ꯋꯥꯁꯛꯏꯁꯤꯅꯤ ꯑꯩ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏꯀꯣ ꯑꯁꯣꯛꯄ ꯅꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯔꯣꯏꯕ ꯁꯨꯝ ꯇꯧꯍꯟꯅꯤꯡꯗꯕꯩ ꯍꯥꯏꯕꯅꯤꯕ ꯌꯥꯔꯤꯁꯦ ꯍꯥꯏꯔꯣꯏꯒꯦ ꯁꯥꯎꯔꯅꯨꯁꯤ ꯌꯥꯎꯔꯣꯏ ꯍꯥꯏꯗꯤ ꯌꯥꯎꯔꯣꯏ ꯑꯩꯅꯦ ꯌꯥꯎꯔꯣꯏ ꯈꯟꯈ꯭ꯔꯦ ꯋꯥꯆꯤ ꯉꯥꯡꯒꯅꯨ ꯏꯃꯥ ꯇꯨꯝꯃꯣ ꯍꯌꯦꯡꯗꯤ ꯌꯥꯎꯒꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯊꯣꯏꯅꯨꯗꯤ ꯃꯥꯅ ꯍꯩꯅꯖꯕꯤꯗꯨ ꯇꯧꯅꯨ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯟꯗꯦ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯑꯔꯦꯝ ꯑꯄꯥ ꯊꯤꯗꯨꯅ ꯀꯔꯤ ꯂꯧꯁꯤꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯪꯍꯣꯟꯗ ꯍꯣꯟꯖꯤꯜꯂꯤ ꯍꯩ ꯔꯥ ꯀꯕꯣꯛ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯁꯥꯃꯛꯀꯤ ꯊꯧꯗꯣꯛꯅꯤ ꯊꯣꯛꯂꯤꯕꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯥ ꯈꯟꯕ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯅꯨ ꯃꯁꯥꯒꯤ ꯃꯌꯨꯝꯅꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯐꯖꯩ ꯐꯖꯗꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯥꯎꯗ ꯆꯥꯅꯕ ꯈꯔꯁꯨ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯞꯈ꯭ꯔꯦ ꯆꯥꯕ ꯌꯥꯕꯁꯨ ꯆꯥꯊꯣꯛꯂꯤ ꯃꯆꯥꯅꯨꯄꯤꯒ ꯀꯔꯤꯁꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯃꯌꯨꯝꯗꯒꯤ ꯃꯥꯡꯊꯥꯅ ꯃꯥꯟ ꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯗꯨꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨꯒꯤ ꯑꯌꯨꯛꯇ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯄꯨꯖꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯤꯐꯦꯠ ꯆꯪꯗꯨꯅ ꯊꯣꯏꯅꯨ ꯏꯟꯁꯥꯡ ꯍꯣꯟꯖꯤꯟꯕ ꯌꯥꯕ ꯍꯣꯟꯖꯤꯜꯂꯤ ꯕꯦꯝꯆꯥ ꯍꯣꯏꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯊꯣꯏꯅꯨꯅ ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯆꯪꯉꯧ ꯕꯦꯝꯆꯥꯅ ꯏꯃꯥ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯟꯅ ꯎꯏ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯆꯣꯛꯆꯣꯛꯊꯩ ꯀꯣꯛꯁꯤꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯆꯤꯛꯄꯗ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯐꯖꯈ꯭ꯔꯁꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥ ꯅꯣꯛꯏ ꯀꯔꯦꯝꯅꯕ ꯃꯇꯧꯗ ꯃꯆꯥꯅ ꯅꯣꯛꯇꯨꯅ ꯉꯥꯡꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯅꯨ ꯁꯥꯎꯔꯛꯇꯦ ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯗꯤ ꯁꯥꯎꯔꯛꯂꯗꯧꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯤ ꯇꯁꯦꯡꯅ ꯊꯣꯏꯅꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯕꯦꯝꯃ ꯑꯩꯁꯦ ꯀꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯆꯥꯛ ꯊꯤꯔꯀꯥꯟꯗ ꯑꯩ ꯀꯧꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯨꯃꯥꯡ ꯑꯗꯨ ꯂꯥ ꯊꯥꯗꯨꯅ ꯆꯥꯛ ꯊꯥꯕ ꯍꯧꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯆꯥꯛ ꯊꯥꯕ ꯍꯧꯔꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥꯁꯤ ꯊꯣꯏꯅꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯕꯦꯝꯆꯥꯅ ꯏꯃꯥ ꯂꯥꯛꯑꯣ ꯆꯥꯛ ꯇꯣꯛꯄꯅ ꯍꯥꯜꯂꯅꯤ ꯕꯦꯝꯆꯥ ꯃꯃꯥꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯃꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ ꯏꯃꯥ ꯍꯧꯒꯠꯂꯣꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ ꯏꯃꯥꯎ ꯇꯥꯕ꯭ꯔꯣꯁꯦ ꯕꯦꯝꯆꯥ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯕ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯨꯕꯁꯦ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯨꯕ ꯏꯃꯥꯅ ꯅꯍꯥꯟ ꯅꯆꯥꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯥꯛꯀꯧꯕ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯏꯃꯥ ꯅꯪ ꯇꯁꯦꯡꯅ ꯅꯆꯥꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯁꯦ ꯑꯩ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯄꯥꯟꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯕꯦꯝꯆꯥꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯏ ꯌꯥꯏꯐꯕꯅ ꯍꯩ ꯀꯩꯗꯧꯔꯤ ꯕꯦꯝꯃ ꯃꯃꯥ ꯍꯩ ꯃꯃꯥ ꯇꯥꯕ꯭ꯔꯁꯦ ꯃꯃꯥ ꯃꯤꯠ ꯄꯥꯡꯉꯨ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯃꯃꯥ ꯕꯥꯕꯥ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯥꯅ ꯃꯆꯥ ꯑꯩꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯔꯣꯏ ꯈꯟꯅ ꯆꯠꯈ꯭ꯔꯦ ꯕꯥꯕꯥ ꯏꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯁꯦ ꯍꯥꯏꯌꯣ ꯕꯥꯕꯥ 이마시 형도 빠빠 이마시 형도 아이 토이노 그이노 낭나 또리비시보 하고로세 낭나 빰자바 nga 통보도 싸로이드로 또 이사 뵙사세 짜가우블라이 낭 이사가 싹 싸메나레 칼라브로
ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯇꯨ ꯂꯩꯔꯤ ꯏꯕꯦꯂꯩꯅ꯫ ꯏꯅꯦꯝꯒꯤ ꯊꯣꯏꯅꯣ, ꯅꯪꯕꯨ ꯏꯃꯥꯗꯒꯤ ꯍꯥꯟꯅ ꯆꯠꯂꯕ꯭ꯔꯅꯦ? ꯅꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯔꯣꯏꯗ꯭ꯔꯣ? ꯅꯁꯥꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯅꯕ ꯍꯦꯛ ꯁꯤꯟꯖꯩꯗꯀꯣ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯞꯅ ꯂꯥꯎꯅꯕꯗꯨꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯃꯤꯠꯂꯨꯗꯨ ꯄꯤꯗꯅ ꯊꯅꯈ꯭ꯔꯦ꯫ ꯆꯥꯛꯀꯧꯕꯗꯨꯁꯨ ꯃꯄꯨꯡ ꯐꯥꯗ ꯀꯦꯗꯨꯅ ꯐꯤꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯕꯦꯝꯆꯥ ꯃꯌꯥꯝꯅ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯐꯠꯇꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯅꯝꯗꯅ ꯃꯃꯥꯒꯤ ꯄꯣꯂꯣꯏꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥ ꯃꯁꯥꯗꯨ ꯌꯥꯎꯅ ꯃꯃꯥꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒꯤ ꯊꯧꯔꯝꯗꯁꯨ ꯉꯥ ꯃꯈꯜ ꯃꯈꯜ ꯊꯣꯡꯗꯨꯅ ꯄꯥꯡꯊꯣꯛꯏ꯫ ꯕꯦꯝꯆꯥꯅ "ꯏꯃꯥ, ꯅꯪꯅ ꯄꯥꯝꯖꯕ ꯉꯥ ꯊꯣꯡꯕꯗꯣ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯨꯛ ꯊꯟꯅ ꯆꯥꯎꯀꯣ ꯏꯃꯥ." ꯕꯦꯝꯆꯥ ꯃꯃꯥꯅ ꯆꯥꯛꯀꯧꯕ ꯌꯥꯎꯈꯤꯗꯕꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝ ꯄꯦꯟꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯕꯦꯝꯆꯥꯁꯨ ꯃꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯪꯖꯔꯦ꯫ ꯕꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨ ꯃꯕꯣꯛ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯗꯨ ꯍꯟꯖꯤꯜꯂꯛꯂꯤꯕ꯭ꯔꯥ? ꯃꯕꯣꯛ ꯊꯣꯏꯅꯨꯒꯤ ꯃꯇꯧꯒ ꯀꯩꯁꯨ ꯈꯦꯟꯅꯗꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯕꯦꯝꯆꯥ ꯃꯃꯥ ꯉꯥꯡꯅꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯆꯥ ꯆꯅꯨꯕꯨ ꯉꯥꯡꯅꯗꯨꯅ ꯂꯦꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯒꯤ ꯃꯇꯧꯅꯤ ꯈꯟꯅ ꯅꯣꯛꯆꯩ꯫ ꯊꯣꯏꯅꯨꯒꯨꯝ ꯑꯄꯨꯝ ꯑꯁꯥꯗꯤ ꯄꯤꯖꯗꯦ꯫ ꯇꯣꯏꯅ ꯆꯥ ꯂꯣꯟꯗꯨꯅ, ꯆꯥꯛ ꯊꯣꯡꯗꯨꯅ, ꯑꯇꯩ ꯑꯆꯥ ꯑꯊꯛ ꯀꯃꯣꯛ ꯀꯌꯥꯁꯨ ꯃꯆꯥꯅ ꯆꯥꯅꯤꯡꯕꯗ ꯈꯟꯗꯨꯅ ꯄꯤꯖꯩ꯫ ꯑꯁꯨꯝꯅ ꯕꯦꯝꯆꯥꯒꯤ ꯏꯃꯨꯡꯗꯨ ꯃꯆꯥꯅꯤ ꯐꯪꯖꯔꯕꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫